ꯑꯍꯥꯟꯕꯗ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯄꯤꯖꯔꯤ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯀ꯭ꯔꯣꯞ ꯏꯟꯁꯨꯔꯦꯟꯁ ꯁ꯭ꯀꯤꯝꯒꯤ ꯃꯈꯥꯗ ꯂꯨꯄꯥ ꯀ꯭ꯔꯣꯔ 65,515 ꯈꯥꯏꯗꯣꯛꯄ ꯁꯦꯟꯇꯔꯒꯤ ꯃꯤꯅꯤꯁꯇꯔꯁꯤꯡꯅ ꯌꯥꯈ꯭ꯔꯦ꯫ World Health Organization की चीफ ना गाजादा लेरिबो हॉस्पिटल सिंगदा अटैक तौबा लेपनबा तकसिंख्रे। Ngaksil gilamda tungkoina tanagadawa reforms sing paikhatnaba chahini haina Union Defense Minister Rajnath Singh na laktokre. New Orleans की Louisiana City da New Year की कुम्हाई पांगथोकनिंगै ट्रक नथोमदा मियोय 10 सिख्रे 35 ना असो ओपन नंख्रे। चही निफू की मतुंगदा भोपाल दा फत्तबा अमोटपसिंग 1984 दगी हौना अमोट अकाई दगी थादोरकपा मनमसिंगना मियामदा अवाबा पिरे। मदी EERA era के लाइसेंस पंगलबा मतुंग पाकिस्तान लेबाक असिदा ख्वाइदगी चावबा न्यूक्लियर पावर प्लांट सारगनी हाइना फोंदोख्रे। कुरमजरी ममी टीवी की चिंगलों वांगमगी मपाओ मियंग ताबिरिबा ख्वाइ पुनमकपु वाइखोम बसन्ना ताराम ओक्चरी पाउ संदोकना पिजरी। प्राइम मिनिस्टर क्रॉप इंश्योरेंस स्कीम की मखादा लुपा क्रोर 65,515 खाइदोकपा सेंटर की मिनिस्टर सिंह याख्रे। अमरोमदा योजना असिगले लोइनाना रिस्ट्रक्चर वेदर बेस्ड क्रॉप इंश्योरेंस स्कीम मखाताना इंग 2025 फाउबा चन्नहनबा सेंटर की मिनिस्टर सिंह अयाबा पिक्रे हारी। न्यू दिल्ली दा मिनिस्टर सिंह की मिफम लोइरब तुंगदा पाउमी सिंह वाफम असी फोंदोलदुना सेंटर की इंफॉर्मेशन एंड ब्रॉडकास्टिंग मिनिस्टर अश्विनी वैष्णवना हाई स्कीम असिगी दमक खाइदोलबा सेंफम लुपा क्रोर 64 दगी 415 हेंगलहले। महांगना मखा तारदुना हौकिबा सही निपान असिदा लौमी सिंहदा स्कीम असिगा मरी दैनना लुपा क्रोर 1,50,000 पिकी। DI ammonium fertilizers DAP दा वन टाइम स्पेशल पैकेज पीबगी थौसिल मखा सथनबसु मिनिस्टर सिंह मिफम अदुदा वारेप लौखी। डिपार्टमेंट ऑफ फर्टिलाइजर ना हाइजरपगी मतुंग इना स्पेशल पैकेज असी लौमी सिंहदा अहोंग ममलदा DAP फंगहनबा पांदमदा ngaraangdagi चन्नबदा अयाबा पिखिबनी सुहारी। अश्विनी वैष्णवना मखा तारदुना लौमी सिंहदा केजी 50 की DAP बैग अमदा लुपा 1,450 दा फंगलगनी सुहाइकी। हौखिबा नुमित खरनी असिगी मनुंगदा इस्राएलना गाजादा लेरिबा हॉस्पिटल अमदा अटैक सतखिबा अमदी अतोपा हॉस्पिटल अमदा रेड सतखिबा थुक्तोकी मतुंग तारकपदा वर्ल्ड हेल्थ ऑर्गेनाइजेशन WHO की डायरेक्टर जनरल ओरिबा टेड्रोस अदमन गेब्रियायसना इस्राएलदा गाजादा लेरिबा हॉस्पिटल सिंगबु बैटलफील्ड ओंथोकनबगी वाफम सिंग तक्सिंख्रे हाइना मीडिया रिपोर्ट अमना फोंदोरकली। महांगना फोंदोखिबदा हॉस्पिटल सिंगदा अटैक सतखिबगी थवोंग सिंग असि मखा ताना सतना हलोइदबनी गाजादा लेरिबा मियोय सिंगबु हेल्थ केयर की दरकार ओइबा सिंग अदो फंगहनबगा लोइनना ह्यूमैनिटेरियन दरकार ओइबा मसाक सिंग अमदी हेल्थ की ओइबा चप चाबा मतिंग सिंग अदो फंगहनबगा लोइनना सीजफायर तहिंगदबनी हाइनसु महांगना फोंदोखि। गाजादा लेरिबा हॉस्पिटल सिंग असि बैटलफील्ड ओंथोकपना खुदोंचादबा किया मायोकनरे लोइनना इस्राएल आर्मी सिंगना हॉस्पिटल दा रेड सथरकपना मरम ओइरगा पेशेंट अमदी स्टाफ सिंग इवाकुएट तौखिबगा लोइनना हॉस्पिटल अदुगी डायरेक्टर डॉक्टर हुसैन अबूसु फाजिंदुना थमख्रे हाइदी। इस्राएल मिलिटरी सिंगना फोंदोरखिबगी मतुंग इनदी हमास मिलिटरी सिंगना गाजा सिटी की अल वाफा हॉस्पिटल दा लेशन बना मरम ओइरगा रेड अदु सतखिबनी हाइनसु महांगना फोंदोखि। मिनिस्ट्री ऑफ डिफेंस ना अनोबा सही 2015 मिनिस्ट्री असिगी ओइना ngaksil gi lamda
tung koina chanagadaba reformsing paikhanaba chahini haina mahakna laktokre Defense Minister Rajnath Singh na Ministry of Defense ki Secretary Singh loinana pangthokiba mifam amada Ministry asina paikhalaba tonga-tonganba scheme sing project sing amadi reform sing hana yingsingki paikhalaba thabak thoram sing yingsilaba tungda anoba sahi asi ngaksel gi lamda singthaningai oiba thabak ya pangthokpa ngamgadaba year of reforms oiragani haina minister na phongdorki Rural Development Minister Sivaraj Singh Chauhan na haikibada sarkar na hongdokpa yaifa thorang sing mapung fana thabak to onthoklaba matamda laibak asi lairaba leitaba laibak ama ohenba ngamgani Mahaki Ministry na paikhalliba thabak thoram sing yingsiladuna New Delhi da ngarang Sivaraj Singh Chauhan na hai yaifa thorangi thabak paikhalpa matamda akaknaba matangi manungda losinabagi pantam thamgani Thorang asina Bharatpu lairaba leitaba lamdam ama ohennaba Prime Minister Narendra Modi ki manglan mangphong nahanbada chawna mateng oiragani Minister na makataraduna Prime Minister Awas Yojana Gardim gi makada puna yum lak nifugani thoi sanaba pandam thambada yum lak kuntragani thoi sanaba senfam kaitokre amasung mamang sahi gi June dagi December fawbada yum lak mari hena sakre hairi Minister Sivaraj Singh Chauhan hai chahi asida English kunmari dagina kunga mangagi hana na sakraba yum lak tararom sanabgi pandam su leiriba senfam sing pithoklagani su hairi New Orleans ki yamna maru eba iconic tourist district oriba Louisiana City da New Year gi kumhai pangthong ningai da charakna ayuk ki pung 3:10 tabada US ki citizen oiba White Ford pickup truck amana Islamic State flag thetpa truck ama French Quarter da thaujelaki amadi mioi tara siki mioi kuntraga manga na aso open nangki haina Federal Bureau of Investigation na hongdor kiba deri Thazaba yabadi truck aduna open fire tawduna lakibani truck adu maktana policing nasu nomaisu kaphi hari mafam adu da mioi tara siraba matungda amadi kontraga manga na aso open nanglabada matung police officer ani amasu aso open nangki asokpa adu da nungsa thiningai di oide haina hairi Chahi nimfugi matungda Bhopal da fattaba amot pasing 1984 dagi hauna amot akai dagi thadorpa manam singna miyam da awaba pire kilometer chani ga yankhai hena lap na leiba green corridor accompanied sing ambulance amadi police gari amadi fire brigades tawduna container taraga nithoi chanbada tawduna hazardous waste sing chahi nifu hena lairak sing du Pitambur Bhopal dagi security amadi police personnel yankhai henbana escort tawduna container sing adu photoki haina police commissioner amot akai sing adu mafam chaba sagadaba sing da thamkre haina hungdoki ramke environment engineer CB sing gi guideline gi makhada wasted amot akai sing na ROT incineration plant ama Madhya Pradesh da tawkani su hairi amot akai sing adu mai thadok special wooden platform ama 25 feet hena wangba ground amada sargani su hairi amot pasing asibu mai thadok pada yamna section na scientific protocol amadi initial testing temperature amadi quality for incineration su tawgani hairi asida 90 kg da pung ama changani hairi thaba asi loiba matamda yamdrabada Pakistan na Atomic Energy Regulatory Agency dagi darkar oiba license fanglaba matungda sarakpa laibak asida khwaidagi chawba nuclear power plant sargani haina phongdokre Pakistan ki nuclear regulator authority na Chasma nuclear power plant ki unit 5 ki facility amagi license ayaba pikwe hariba nuclear power plant asida megawatt electric 1200 ki capacity puthokpa ngambaga loinana Pakistan ki khwaidagi chawba nuclear
electricity generation plant oregani hairi PNRA gi maikaidagi confirm tawkiba wafum amada Pakistan Atomic Energy Commission PAC na chahi asiki angan basarukta license apply tawkiba galoinana preliminary safety assessment report submit tawbaga loinana nuclear safety radiation protection emergency preparation waste management security na chingba adugi documentation submit tawkrabani hairi C5 asi China gi from Huanglong na design toba advanced oriba third generation pressurized water reactor ni hairi sahi humfugi lifespan ogadaba C5 asi Pakistan da third nuclear power plant ni masida advanced oiba feature kaya ama yauri hairi Karachi nuclear power plant unit 2 amadi 3 asi hana operation tokiba galoinana laiba asida electricity piba haukrabani adubu C5 asi saganabagi damakta National Economic Council ki Executive Committee na ayaba su pikre loinana project asi mai pakna paikhatna ba honabada $3.7 billion gi senfam changani haina panari WhatsApp amadi media platform sing cyber criminal sing na misuse togduna achawa sendal lambi amagum chathaba hengalakli social media sing adudi Telegram Instagram amadi mina yamna pamna season nariba platform sing asida scammer sing na scam tawkhre hairi ahanbo oina mamang sahi gi tha ahumda cyber fraud ki 43,797 ki complaint lakleba complaint sing aduda hairi adudi WhatsApp ta oigadaba singi message receive tawki amadi Telegram da 22,680 ki complaint amadi Telegram gi oina 19,800 laki hari scammer sing na scam tawbada yana tuina seasonariba platform asi Google su amani Google advertisement target tarokliba asi atopa border dagini haina thajanari big butchering haina khangna ba scam asi investment amadi money laundering da target tawbani hairi target asi thabak fangdaba mioi sing amadi student housewives singda sajinaba pesa sing puhan bani hairi Myanmar gi Rakhine state ta conflict chathaba targasu junta na China gi pipeline company amaga khosamnaraga liquefied natural gas LNG gi terminal ama saduna laibak asida power generation hengkatnaba honaga dori haina pawgi source amana hairi junta gi Ministry of Energy gi maikaidagi laktokhiba wafam amada akoina laibak ani gi marakta natural gas sharing asi hengkatnaba gidamak domestic power generation gi chang asi hengkathanaba thorang asi lakho kibani hairi junta ge energy ministry gi maikaidagi fangba warol gi matung inna military na mahar natural gas block ta project asi paikhatnaba thorang sathari haina paw asina makatari Army personnel singna international amadi external threats sing kumna yingsin naba khangan krai Union Defense Minister Rajnath Singna Madhya Pradesh ki Indore da chatuna Indian Army ki personnel singa unakhiba galoinana laibak asida lakteba international amadi external gi threats sing kumna yingsin naba khangan krai suhairi niminini gi khongchatta Indore da Indian Army personnel singa unabada Union Defense Minister Rajnath Singha na haiki India ki northern amadi western border singda singnaba kaya ama thengnari Army personnel singna international amadi external threats sing kumna singgadabani haiki Indore da Army War College amadi Military College of Telecommunication na chingbalari international amadi external gi oiba singna rakba kaya asi Army personnel singna yamna kupna nahum singna thengnaba tangai fade Indiana inkumja lising aniga nifu taret fawpada self reliance country ama oinabada pandam thamli Masida Army singi thaudang asi yamna maru oi Army personnel singna masa gi duty da kathok liba kaya asi khangi
kathokpagi wakhalon kaya adu ikai khumnai haina phongdoki Delhi Assembly election gi mangoi nana BJP amasung AAP gi marakta chawna political party animakta poster war akan mamongda amada voter fraud ki mara season aduna sathari BJP na hanagi Delhi gi Chief Minister Arvind Kejriwal AAP gi leader da atamna target tawduna mahaki poster da love for fake voters haina title piduna karimnari poster ase yamna afawa web series scam 1992 na inspire tawraga design tawani hairi Aroibada maruiba pausing amuk ana bizari Prime Minister Crop Insurance Scheme ki makada lupa crore lising kofu mapan ka chonga taraga manga khaidokpa center ki minister singna yakre World Health Organization ki chief na Gaza da leiriba hospital singda attack toba lepna batak taksingkre Ngaksel gilamda tungkoina chanagadaba reform sing paikhanaba chahi ni haina Union Defense Minister Rajnath Singh na pathokre New Orleans ki Louisiana City da New Year gi kumhai pangthoklingai da truck na thomada mioi tara sikre kuntraga mangana asopan nangkre Sahi nifu matungda Bhopal da fattaba amotpa sing 1984 dagi hauna amot akai dagi thadorakpa manam singna miyamda awapa pire AERA IRA gi license panglaba matung Pakistan na leibak asida khwaidagi chawba nuclear power plant sargani haina phungdokre Hauzagi onadi MAMI TV na sandokchaba Chinglon Wangmagi Mapao atang asida loisinjare ing tabiri basingna makataba pau naminasi IPS, the Imphal Public Higher Secondary School, Kanchipur, Imphal, near Manipur University First Gate. Admission opens from pre-nursery to class 9, both school and boarding. Facilities features are morning and evening tuitions for all subjects, daycare schedule from morning to evening, smart classes, co-curricular and extracurricular activities, Thangta, Mukna and Manipuri Jagoi, guest teachers and counseling sessions, compulsory of sports, arts and culture, online and e-learning classes during the long vacation, general strike and pandemic, facilities of shooting sports, football, gym, fitness, yoga and aerobic, personality development classes. IPS, a government recognized and affiliated school to BOSIM and COSIM, a national and international awarded school, top choice for your child's career. Hojik lamdam asida wakal mapung phadriba inkhalakliba naha kaya amadi mayai kaba chinjakta iraknaduna leiri masida tuminna leiduna yengbagi mahutta achumba lambi puraknaba hotnaba mathau dai Hariba center asida mental health disorder amadi drug addiction gi treatment tawjari Adomadongi ichainaw singsu mathau tarabadi lingsinbirau adongi damakta leizari Yaipokpa Rehabilitation and Child Care Center Kwakaitel Akhamlekai